Kuki militant sing na phajin thamlamba Meetei na ani sajiwa jenda leramba Kuki macha 13 khusin aduna ngasi Thadokhre. Kuki militant sing na tha asi kuntareta army recruitment yaw busat khiba thobal dagi na ahum phajiluro matung ama Thadoklaga ani amana Thadoktana thamlakhiba adugi mayokta Manipur miyam JSC amadi lengaki maikai dagi makoi anibu Thadokrnaba wafam kaya phongdoktuna lakpagi manungsana ngasi ayuk pung 5 rom taba matamda Supermaina police station da naha anidu Manipur state police ta sinarakre thoksom thoithoiba amadi oinam thoiba kobami ani adu Kuki militant singna Manipur state police ta sinarakpam khibaga loinana hana sajiwa jenda leramba Kuki bandi 13 su imung manungi miyoi sing da khusinebagi thauram ama Supermaina police station da pangthoki tongan malenga ama tanbing mingda Kuki militant sina haukiba sahi 2023 gi May 3 dagi chatharakle balan asina maram oiraga mahiroi kaya phajinduna mihathina hatkre loinana makhal makha kaya gi khuchu khulai pairaga chatharakle balan asida Assam rifle amadi Indian army na sumapung phana support tobagi mami miyamna uri naha ani thoksom thoithoiba amadi oinam thoithoi ani thadokpaga mari lenana kotu gi spokesperson chu oiriba kamilan silhauna hakibada Kuki militant singna Meetei gi naha amadi angang singda khut thade haibadu ngasi thadoliba asina chapchana takle haina phongdoki haibasina akoigi wafam period si leptuna noini bu kannanaba numit marini mangani manung asida chelaga sugadoba tawgadoba thabak mayasi tawe haibasi inaw anina chapchana khangbinaba haijari silhau tawjai kotu committee on tribal unity Kangpupi Cedar Hills ki spokesperson amani ngasi gi ayuk asida kotuna thamjaba wafam natraga warip da loinana khoigi Kangpupi gi district ta Imphal Manipur dagi changakpa naha ahum gi matangda kotuna haibagumna khoigi thamjaba wafam do ngasi gi ayuk sida akoigi Kangpupi gi SP yaunana Assam rifle ga loinana akoigi promise to cap tobo haibase phongdok oina thabak asi pangthok chale